Manipur Lengaki Health Department and Sinumidang Tokiba Cherolamagi Matungina. State Ashida, curfew Makatana Sangtararoi Haidabasu, Submana Balenga Asigi Home Department and Asi Athema the Tokibo Order Magibatungina. State Ashida, Makatana Numitara Mangani, Night Curfew Thamkhre. State Disaster Management Authority State Executive Committee Chairperson Lunena, Manipur Lengaki Sub Secretary Dr. Rajesh Kumar Tokiba Order Magibatungina. Hayang dagi hauraga thasi kunithoi fawwa numit 15 numit khudingi numidang wairam pung 6 tagi mathang numit ki ayuk pung 5 fawwa state asigi mafam khudimakta night curfew thamle adumoinamak dharma karma gi thorom singdi ayaba piraba mi masingdagi hena punsindana thorom pangthokpa yagani hairi mafam singda micro containment zone sing sengpatuna dedicated police department ki team singna kupna senagani makhatana nauna positive oiba miyoi sing thinthandana isolation tawbadasu ahenba minyang changbago lenana COVID care center singda athubada pukhanaba wafam supalli masiga mari lenana health department na patient singi health checkup tawnaba mobile medical team su thorang tawbadori health department na COVID vaccine kapa test tawba amadi contact tracing tawbagi thabaksu hena khumang yangsilagani haina order asina hairi adubu matang asida panba yaba wafamdi nongma khaktada pungsing kharata makhenana Manipur Lengaki department anina tuan ba cherol sing thorakpana misam miyamda sauna samamnaba pokliba sini piba masida COVID Laksin Gadra Natragana, Tuan Baserol Sina, Miam the Sauna, Samano Batoli Basidagi, Oirakpa, Palm the Bipum Sing, Laksin of Bahonagadori Bra Hivasi, Aso Wohang Adumak Oiri. COVID-19 Tenagadori Bra Natragana, COVID related issues sing oina Tenagadori Bra Hivasini.